ꯚꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯃꯊꯦꯜꯁꯦ ꯈꯣꯏꯗꯥꯒꯤ ꯑꯣꯏꯅ ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯣ. ꯉꯁꯤꯒꯤꯁꯦ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ, ꯌꯦꯟ ꯃꯐꯩꯒ ꯇꯧꯔꯒ. ꯑꯗꯣ ꯃꯥꯗꯤ ꯃꯃꯥꯡ ꯚꯤꯗꯤꯑꯣꯒꯤ ꯄꯅꯤꯁꯃꯦꯟꯒꯤ ꯑꯣꯏꯅ ꯀꯩꯝ ꯊꯣꯡꯗ꯭ꯔꯦꯕ. ꯏꯔꯣꯟꯕꯁꯤ ꯄꯤꯖꯒꯦꯗꯤ ꯈꯟꯖꯕꯅꯦ, ꯑꯗꯣ ꯃꯥ ꯆꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ? ꯀꯣꯕꯤꯒ ꯇꯧꯔꯒ ꯂꯣꯟꯕꯅꯦꯕ ꯌꯣꯡꯆꯥꯛꯒ. ꯑꯗꯣ ꯃꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ. ꯑꯗꯨꯒꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯃꯥ ꯁꯨꯝ ꯀꯪꯅ ꯆꯥꯍꯟꯗꯣꯏꯅꯦꯕ ꯏꯁꯤꯡꯁꯤꯒ. ꯏꯁꯤꯡꯗꯤ ꯇꯣꯠ ꯌꯥꯏꯑꯕꯀꯣ. ꯑꯩꯅ ꯁꯤ ꯆꯥꯗꯣꯏꯕ. ꯏꯁꯤꯡꯒꯗꯤ ꯇꯣꯠꯂ ꯆꯥ ꯌꯥꯕ ꯅꯠꯇ꯭ꯔꯥ? ꯌꯥꯏ, ꯆꯣꯠꯂꯣ ꯏꯁꯤꯡꯒ ꯇꯣꯠꯂ ꯆꯥꯎ. ꯅꯪꯁꯨ ꯑꯗꯨ ꯆꯥ ꯂꯣꯏꯒꯗꯕ, ꯑꯩꯁꯨ ꯆꯥ ꯂꯣꯏꯗꯣꯏꯅꯤ. ꯑꯗꯨ ꯉꯥꯏꯒꯗꯕ ꯅꯪꯅ ꯍꯜꯂꯣꯏꯔꯒꯗꯤ ꯑꯩ ꯉꯥꯏꯒꯗꯕꯀꯣ. ꯁꯤꯗꯗꯤ ꯄꯅꯤꯁꯃꯦꯟ ꯂꯩꯇꯦꯕ. ꯑꯁꯤꯗ ꯄꯅꯤꯁꯃꯦꯟ ꯂꯩꯇꯦ. ꯁꯤ ꯇꯧꯔꯦ ꯄꯅꯤꯁꯃꯦꯟ. ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯆꯦꯂꯦꯟꯖꯀꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯑꯗꯨꯗ ꯑꯃꯨꯛ ꯄꯅꯤꯁꯃꯦꯟꯗ ꯑꯃꯨꯛ ꯇꯧꯒꯦ. ꯁꯤꯒꯤꯁꯤꯗꯤ ꯄꯅꯤꯁꯃꯦꯟ ꯚꯤꯗꯤꯑꯣꯅꯦꯕ ꯁꯤꯅ ꯑꯃꯨꯛ, ꯅꯠꯇ꯭ꯔꯥ? ꯚꯤꯗꯤꯑꯣ ꯅꯝꯖꯥꯠꯂꯥ ꯌꯦꯡꯉꯨ. ꯁꯤꯅ ꯄꯅꯤꯁꯃꯦꯟ ꯚꯤꯗꯤꯑꯣ ꯑꯣꯏꯔꯦ. ꯃꯊꯪꯒꯤ ꯆꯦꯂꯦꯟꯖ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯃꯥ ꯉꯝꯖꯁꯅꯨ ꯑꯣꯏꯅ ꯈꯔ ꯄꯤꯖꯗꯕꯤ ꯄꯅꯤꯁꯃꯦꯟ ꯇꯧꯍꯟꯕꯅꯦꯕ. ꯍꯧꯔꯒꯦ. ꯅꯪ ꯑꯗꯨꯝ ꯉꯝꯃꯗꯤ ꯑꯩ ꯑꯗꯨꯝ ꯁꯥꯏꯟ ꯆꯥ ꯇꯥꯕꯅꯤ. ꯆꯥꯎ. ꯑꯩ ꯁꯤ ꯁꯥꯟꯅ ꯍꯧꯒꯦ. ꯁꯤꯅ ꯈ꯭ꯋꯥꯏ ꯆꯥꯅꯤꯡꯕ ꯄꯣꯠ. ꯆꯥ ꯍꯥꯎꯕꯅꯦ. ꯑꯩ ꯇꯣꯏꯅ ꯆꯥꯔꯛꯄꯅꯤ, ꯃꯍꯥꯎ ꯍꯥꯎꯒꯦ ꯈꯜꯂꯤ. ꯁꯤ ꯍꯥꯎꯗ꯭ꯔꯦ. ꯀꯥꯂꯦꯖꯥ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ. ꯑꯩꯒꯤꯗꯤ ꯆꯥꯛꯅꯦ. ꯆꯥꯛ ꯈꯛꯇꯪ. ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯕ ꯅꯪꯕ? ꯏꯁꯤꯡ ꯍꯩꯕꯗ ꯑꯗꯨꯝ ꯍꯩꯊꯔꯣꯏꯀꯣ ꯅꯪ. ꯏꯃꯥꯕꯨ ꯆꯥꯗ꯭ꯔꯤꯌꯦ ꯏꯁꯤꯡꯒ ꯆꯥꯛꯀꯗꯤ. ꯑꯩꯈꯣꯏ ꯃꯥꯒ ꯎꯔꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯅꯦꯕ. ꯆꯥꯛꯈꯨꯝꯒ ꯆꯥꯎꯅ ꯍꯨꯠꯈꯤꯕꯗ ꯍꯨꯛꯅꯤꯡꯗꯦ ꯁꯤ. ꯍꯥꯎꯕ꯭ꯔꯥ? ꯃꯣꯔꯣꯛ ꯑꯗꯨꯝ ꯌꯥꯕ꯭ꯔꯕ? ꯁꯣꯏꯕꯨꯝꯒ ꯌꯦꯟꯒ ꯊꯣꯡꯕꯅꯤꯀꯣ. ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯨ. ꯐꯖꯗꯦꯍꯦ ꯅꯪꯅ ꯁꯤ ꯊꯕꯛꯁꯤꯗꯣ. ꯍꯥꯎꯕꯅꯦ. ꯆꯥꯛꯁꯨ ꯐꯅ ꯌꯥꯝ ꯃꯥꯜꯂꯤꯅꯦ. ꯑꯃꯦꯠꯄ ꯆꯥꯒꯦꯔꯥ? ꯃꯥꯏ ꯊꯃꯣꯏꯁꯦ ꯉꯝꯗꯤ ꯉꯝꯃꯦ. ꯁꯨꯝ ꯌꯦꯡꯕꯅꯦ. ꯑꯃꯨꯛ ꯆꯥꯒꯦꯔꯥ? ꯁꯥꯟꯅꯔꯦꯀꯣ ꯃꯥ. ꯃꯅꯝ ꯅꯝꯃꯨ. ꯐꯨꯅꯤ ꯇꯝꯆꯥ. ꯆꯥꯔꯣꯏ ꯑꯩꯅ ꯆꯥꯔꯣꯏ. ꯅꯪ ꯉꯥꯛꯇꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯆꯥꯔꯝꯒꯅꯤ ꯈꯟꯕꯤꯔꯨꯀꯣ. ꯆꯥꯗꯦ. ꯍꯥꯟꯅꯁꯨ ꯃꯥ ꯀꯔꯤꯝ ꯆꯥꯗꯦ. ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒꯁꯨ ꯆꯥꯔꯣꯏ. ꯃꯥꯒꯤ ꯂꯩꯇꯦꯕ. ꯆꯥꯖꯅꯤꯡꯗꯦ. ꯆꯥꯖꯅꯤꯡꯗꯦꯕ. ꯃꯊꯪ ꯆꯦꯂꯦꯟꯖ ꯅꯪ ꯀꯥꯔꯗꯤ ꯅꯪ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯧꯗꯣꯏꯅꯦ. ꯁꯨꯝ ꯆꯦꯂꯦꯟꯖ ꯑꯩꯅ ꯑꯗꯨꯝ ꯀꯥꯕꯗꯣ ꯑꯗꯨꯒꯤ ꯈꯔ ꯈꯪꯍꯟꯗ ꯌꯥꯗꯕ. ꯃꯍꯥꯎ ꯈꯪꯅ ꯆꯥꯔꯨꯕꯩ. ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯤꯀꯦꯠ ꯑꯃ ꯆꯥꯔꯦ. ꯑꯗꯨ ꯃꯥ ꯅꯨꯡꯉꯥꯏꯅ ꯇꯞ ꯏꯪꯅ ꯆꯥ ꯂꯩꯕꯗꯣ.
ꯃꯍꯥꯎꯒ ꯂꯧꯗꯅ ꯃꯥ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖꯇ ꯅꯨꯡꯉꯥꯏ ꯌꯥꯎꯕꯗꯣ ꯈꯪꯍꯟꯕ ꯌꯥꯗꯕ ꯃꯥꯅꯤ ꯆꯥꯁꯨ ꯃꯇꯧ ꯌꯥꯝ ꯂꯩ ꯃꯊꯪꯁꯨ ꯄꯣꯛꯍꯟꯅꯤ ꯑꯣꯛ ꯆꯥꯈꯤꯕꯗꯅ ꯀꯪꯅ ꯅꯞ ꯅꯞ ꯂꯥꯎ ꯉꯧꯔꯒ ꯑꯁꯤ ꯅꯪ ꯖꯤꯝ ꯁꯥꯟꯅꯕꯩ ꯁꯤꯗꯤ ꯅꯨꯡꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯆꯥꯛ ꯅꯪ ꯗꯁꯥꯒꯤ ꯅꯨꯡꯁꯨ ꯌꯥꯎꯔꯕ ꯌꯣꯠꯁꯜꯂꯨ ꯆꯥꯁꯟꯕ ꯌꯥꯏ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯒꯦ ꯋꯥꯠꯂꯁꯨ ꯍꯥꯏꯔꯣ ꯎꯖꯔ ꯆꯥꯛꯁꯦ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯆꯥꯁꯜ ꯃꯐꯩ ꯆꯥꯁꯜ ꯍꯥꯎꯕ꯭ꯔꯥ ꯍꯣꯏ ꯌꯥꯔꯛꯀꯅꯨ ꯀꯩꯝ ꯇꯧꯔꯦ ꯌꯥꯝ ꯆꯥꯅꯤꯡꯅ ꯌꯦꯡꯕ ꯅꯠꯇꯦꯕ ꯆꯥꯅꯤꯡꯗꯦꯕ ꯀꯩꯁꯨ ꯑꯩꯁꯨ ꯃꯨꯟꯅ ꯈꯟꯊꯍꯧꯗ꯭ꯔꯕ ꯑꯣꯛꯀ ꯇꯧꯒꯦ ꯈꯜꯂꯝꯕ ꯑꯍꯥꯟꯕꯩꯗꯤ ꯌꯥꯝ ꯍꯥꯔꯁ ꯑꯣꯏꯅꯤꯡꯗꯕꯗꯣ ꯃꯊꯪꯗ ꯑꯣꯛꯀ ꯇꯧꯒꯦ ꯃꯊꯪꯗ ꯑꯣꯛꯀ ꯇꯧꯋꯦꯕ ꯇꯧ ꯃꯩ ꯆꯠꯂꯦꯕꯣ ꯍꯥꯎꯕ꯭ꯔꯕ ꯋꯥ ꯑꯁ ꯅꯪ ꯅꯍꯥꯟ ꯁꯣꯏꯕꯨꯝꯒꯤ ꯃꯍꯥꯎ ꯈꯪꯉꯝꯅꯤꯗ ꯑꯗꯨꯒ ꯑꯗꯨꯅ ꯍꯥꯎꯋꯦ ꯁꯤꯁꯦ ꯌꯥꯏ ꯁꯤꯒ రైట్ చасу ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯗꯣꯏꯁꯦ ꯁꯤꯁꯤꯅꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯅꯤꯡꯉꯝꯗꯣꯏꯁꯦ ꯁꯤꯌꯥ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯥꯏ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯔꯤ ꯀꯔꯦꯝꯅꯕ ꯍꯥꯏꯕꯨ ꯇꯧꯔꯤ ꯃꯈꯣꯡꯁꯦ ꯂꯥꯁꯇ ꯆꯤꯛꯀꯦ ꯁꯤꯌꯥ ꯆꯥ ꯍꯥꯞꯄꯛꯀꯦ ꯋꯥꯠꯂꯁꯨ ꯍꯥꯏꯔꯣ ꯌꯥꯔꯦ ꯄꯦꯜꯂꯦ ꯀꯩꯅꯣꯁꯤ ꯆꯥ ꯋꯥꯠꯂꯦ ꯌꯥꯔꯕ ꯌꯥꯔꯦ ꯌꯥꯝ ꯄꯤꯖꯅꯤꯡꯉ ꯃꯥꯜꯂꯤꯗ ꯃꯌꯥꯝ ꯑꯩꯁꯦ ꯊꯨꯅ ꯆꯥꯔꯒ ꯊꯨꯅ ꯂꯣꯏꯁꯟꯒꯦ ꯌꯥꯏꯑꯕ ꯉꯝꯃꯦꯕ ꯊꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯃꯥꯅ ꯍꯥꯎꯅ ꯆꯥꯈꯤꯕꯗꯣ ꯀꯔꯦꯝꯅꯔꯦꯀꯣ ꯃꯥ ꯑꯩꯅ ꯊꯨꯅ ꯆꯥꯔ ꯂꯣꯏꯁꯟꯈꯤꯗꯅ ꯃꯍꯥꯎ ꯈꯪꯗꯒꯤ ꯃꯥꯅ ꯍꯥꯎ ꯆꯥꯈꯤꯕ ꯃꯇꯝꯗꯣ ꯏꯔꯣꯝꯕꯗꯤ ꯊꯦꯡꯗ꯭ꯔꯦ ꯅꯪ ꯅꯦꯅ ꯄꯨꯔꯛꯄꯅꯤ ꯅꯪ ꯏꯔꯣꯝꯕ ꯐꯥꯎ ꯄꯤꯖꯒꯦ ꯈꯟꯕ꯭ꯔꯅꯦ
cái quỷ mù bằng nhau rồi mình làm giúp khăn làm được Chuẩn bị rồi. Nasi yang mana hao ta? Xin tí. Ai hay thật đây phô ra này. Xem bảo. Chắc không cả. Đây này. Yang kita chat kita hao ko nang gitu. Đây là luôn rồi. Hay quá gì rồi. Em ra một ngày gì đấy cái trò này. Ngày bây giờ thì à mà ta. Em sao? Ngày bây giờ kìa. Sao sao? Mà hai đứa nó sức sướng rồi đấy. Sao cầm được không? Sức cần. Mà không phải anh như thế này. Lihat anda thara. Morok thum chap sa rin. Mà làm như gì này. Lỗi là sập sai. Sa thì sẽ nâng cái ngay. Yeah. Chuông bạc. Đấy, không được rồi. Tâm sợ. 소이붕이 뭐 하고 막 공이 막 있는 마가 Sao. ôi Hầu bên nè. chuyện gì ai Có tiếng đồ hàng cái đâu gì vậy? hảo quá Nghe thả nhỉ? ôi sao lỗi tụm mình quá sao cái sinh sao lỗi tụm mày hát mà sao kìa Yeah. hát mà lấy Đấy, như vậy cái đừng. xin đi cái này xin anh bám giấy Mình sẽ đi gì đây vậy cái. Mình sẽ mang thằng ra tự san này vì mang từ rồi. sai gan thế 야, 자수. hay nhưng mà 찾아와. 지금 되겠네 야, 니네. 내 비디오지. 너희 폰 매동 때 타겟들이 like, share, subscribe, comment 하시면 video riêng với lùi với đang thắc sẽ like share subscribe tàu video mà punishment nói ngay bắt phụ đúng lạc sẽ cái mà thắc video thật sự